India da minute amada angang kuntra Pok-E Union Minister. India da minute amada angang kuntra Pok-E maramaduna akaknaba resource label lamdam masida de population control bill lama pass to by base yamna magtangay fadaba mani haina Union Rural Development Minister Giriraj Singhana Phongdokre India ga yumthang nariba malem da khwaidage missing yamba laibak ama oiriba China da missing ka hena wangkhalakpadage problem kaya mayong nariba sige matang da palladuna 1979 da China na one child policy asi hogdokibane maramaduna India da su missing ka hena wangkhalakliba si thingnaba population control bill lama chanahan bai basi yamna tangay fade China na laibak aduda missing ka hena wangkhalakpadage 1979 da laibak adugi missing control tawnanabagi damakta one time policy implement tawkhibadage chawkhat thawrangi thabak singda yamna khumang chawchinna changchinba ngamkhe China da minute amada angang 10 Pok-E aduga India da na minute amada angang 13 Pok-E masina mataw karamna India na China lamba tawba ngamgadawriba no India gumba akaknaba resource layba laibak amada de nongmagi missing hengalagliba control tawnaba population control bill asi society asida section khudingmak dharma amasung community yengdana chanagadavane akaknaba missing thamduna madudagi hena poklakpasing adu government ki waiba khudong chaba mata piroidabani haikhe panba yabadi BJP ki lusingba kayana laibak asida missing ka hena wangkhalagliba si check tawnabagi damakta law ama chanahanaba demand tawduna lakhibane BJP ki lusingba singi maikidagi laibak asida population control tawnabagi damakta angang anidagi hena pokpa matay manaw sing adu government ki job amadi facility amata piroidabani haina davi tawduna lakhibaga loinana mamanggi matamda parliamenta policy ase chanahanaba kayarakhanna table tawkhre adubu house ki ayaba mata phangkhidai chahi asigi august thada union health ministry na haujuk phawbugi waina asigumba proposal amata center na khanaba leitri haina phongdokhibane ing 2019 da laibak asigi waina crude birth rate ase chada 18.8 ta haitharakhibana maram oiraga government ki maikidagi population control tawnabagi legal measure amata haujuk phawba khanaba leitri haire World AIDS Day Manipur da AIDS na sibagi chang chada humpumari dasmik ama mari hanthare Manipur da han boina kumja 1990 da HIV AIDS positive case thengnakraba matung da laingang na tongan ba program kaya National AIDS Control Organization ge makhada sangsilakpadage kumja 2010 dage 2021 phawbada AIDS ka mari lainana laikhidaba migi chang ase chada humpumari dasmik ama mari gi chang da hanthare judoka lingmapam susila da India ki president Murmu na Arjuna award khosina khre Imphal Turel gi iram sipai mapada saba thong chahi ani gi mamang da tekhibadage semjin bidre Tripura dana just samalai Manipur gi na yangkhai ga mapan khak mathau taure just amana court ahum pubadage wayal phanganbada khudong chadre awang longpo ki manung da laiminariba Tripura state ki waina just sama hena mathau taure loinana subdivision khudingi court singsu thamle adubu Manipur asidadi supna khaki district just yangkhai ga mapan amade high court ki just ahum khak mathau tawduna miyam da chumba wayal phangananabagi thabak pangthokle masina maram oiraga matam chana wayal phanganaba honabada chawna khudong chadaba mayokna re pawasina hai Manipur gi waina district court amade district just masing suna laite just amana court ani ahum hena thabak paiduna mathau tawna re lamda masida thokpa thogdok wathoki masing de ka hena yamlakpa made panduna laiba case kaya laibada